Ukraine da handak Russiana changsin khiba masida Putin gi plan karino amasung Houjikna kari oiri. Putin gi plan khongjang asigi result kari oirakani haibase kinari. Athengba ahing amagi tanjada Lohan amadi Donetsk koba mafam ani asida leiba Russian supporter lalhauba singgi leader ani gi presenta signature tharaba tungda mafam ani ase independent rashtra semdokle signature thakibaga loina na mafam adda leiba public singna celebration tawkre public singa do Russian supporter ngaktani chahi kya dagi support tawtuna lakpa singni masi hekta tawkibanate matam kaya mangdagi sanaraklaba achikpa plan gi mahini ahan bada Crimea mathang Lohan amadi Donetsk Ukraine dagi khaidok pire masiga iroinana Putin gi army sing khudak ta thajin kre hairi mafam sing asida irang haurak-ladi namthanaba means peace ki troops sing thajali bani hai kre experts sing ge wadi Ukraine su tungda tanarakhini asini 2014 da Crimea lobani 2022 da Lohan samsung Donetsk masi Putin na 30 years tagi manglakpa mangni real picture lakini haidi Russia gi apambati hanagi mapungoi pa Russia to hanna phangbani Moscow gi mangraba ijat ado hanna purakpani Putin gi historic decision asida interwall nikle magi army sing leptana thaujilli Russia gi handaki khongthang asida oiningbo oirasaro ningba hanbagi walaiti madugi matik chaba redi makoi gi khutta lai chahi kunthra dagi Russia chaktuna lairakli asuk chawrba samrajya ama machet takhibagi damak ngasidi Russia world politics ki nainamaki main reason ama oire America amati NATO countries singna mabu thatna ba hotnarabasu ngamkhidre 1991 की मांग द्वाइदा रशिया खरा हंथरुरे मचेत कया ताखरे मदुगी मांगदा मतमदुदा पुतिन KGB कौबा एजेंट CID एजेंट अमगी अंडर द स्पाई अमोइना माना लेबाक कया द चटलगा अरोत पोवा कया खंगलकी वारियो खोंग खंगलकी रशिया की फिबम येंगलगा पुतिन से पॉलिटिक्स द खोंग थांजिन की बनी 1997 दा Putin first president Boris Yeltsin की सरकार join तौकी बनी महाक मतमद प्रधानमंत्री ओय मसिगी तुंगदा election द लेपलब तुंगदा मयाम की आया मतुंगदा president ओय की बना ngasi su lairek libasini ngasi एखोइनो उरिबा रशिया की फिबम असे चाही कया मांगदना मागी lecture सिंग दनिंग सिंखरे हाइरी रशिया बु सुपर पावर सेम्बसे मागी एम नि हौजिक सु रशिया सुपर पावर amani mak hydrobasu beto power country ni makoi gi laibakta oil production yamna lay madu Europe countries singna sijin nei masiga loina na nuclear weapon yamna lay army strength fai China ga sumarup ni Russia gi advantage yamna lay Putin no open laukre adungai gi mapung phar ba Russia uba pami Putin gi tabtaba uraga atei country sing yengduna laidari hojik ki phibam na kari no Putin na mafam ane se independent oire high krabaki tungda mayam tumina leina kraba leina de sanction kaya impose tawkre masida Russia gi maming leirba bank khara America amadi Europe country khara close tawrba tungsida Joe Biden amuk haire Russia gi mayokta akan bakhong thang khara thagat kani masigi mathakta khwaidagi chawpa paudi Ukraine gi president na Ukraine border da reserve force thajin bagi order tawkre achauba lan ama oirak tori brakhangde ngarang east Ukraine da mafam ama ani da bomb pokhai ki bagi konjel ta ki bagi paulai amasung yum khara khajik sok bagi paulai India macha kaya tension leiba mafam asida lairi hairi amasung around 20,000 mukni makoi kharati hannarakle India tension ni makoi sing ado karamna puthorakani haibasida Russia ki army sing changna kiba singado Belarus ko mafam da military base semduna phamkhre amasung Russia gi maikai deki attack macha ama oikre Ukraine gi sipai ama sikre aduga sipai taruk sokpaki pauni masi Lohan gi border do oibani hairi achubulan oidori bakhangde masida NATO countries amati America changsilak labadi phibam mo charoi America lakpada Britain France Canada amati laibak kaya inarakani masini kinariba Donetsk haiba area se Manipur gumna chawi hairi apikpa mafam dinati mafam ania se India gi state macha amamam gumbani sumna hairabada Nagaland amasung Meghalaya gumbani Russia gi spokesperson na Western country singta
Houjik hairibadi asaubada wa khangdabada hekta aranba decision lobirakanu khong hekta thangin birakanu asini amarom di Ukraine gi assembly da minister amana Russia support tawduna nganglubada debate tawnarakpa tanjada assembly manungda phudik nagre western country na Ukraine na khoi thengnaro ekhoi lakte hairabadi lan chawna oiba soidrabani masida ekhoi dusu kari effect lakani madudi khangdre Tagasari ye bibagdemo